Taret suba pegi matangda Jenims Dr. Singna resignation letter pisinkhre. Manipur lenga ke amatangay raba medical college ama oidiba Jenims ki Dr. Singda taret suba pe commission chanahandabagi mayokta Jenims ki Dr. Singh resignation pisin bagi khongjang changchinkhre. Teacher Association Jenims ki Dr. Chamaga Mogdaromda thabaktagi tokcharagi haina director da pham thadokpagi cherol pisin khibaga mari leinana Teacher Association General Secretary Dr. S. Bikram Aditya, Joint Secretary Dr. N. Kumar, Associate Professor Dr. Pahel Maitayna Pendaba Wafam Kaya Phongdokpaga loinana Jenims ta lairiba Dr. Oinasu thabak tawi Satra Singhi tambibagi oza oinasu thabak tawi Oza su oidiba Dr. su oidiba mayam asina taret subape pibidabagi matang da pendaba phongdokhe Loinana lainga ki sel leite hairaga karigi anuba district hospital sing sel yamna changna hangdok piribano Manipur gi amatangai raba medical college oina leidiba Jenims ki doctor amasung atopa employees singna taret suba commission gi matungina tolop phangdana amade reward amata supidana Jenims ki employees singna kamdongna makhata na thabak tawkhigani haina su pendaba phongdokhe Henry na minister oibagi matam sangdokhanbiyu haijakhiba prayer Supreme Court na dismiss tawkhre March 18 2022 phawbagi mapunsi lairiba kumja 2017 ge March marida pangthokhiba taramathoi suba Manipur State Legislative Assembly gi election da 15 Wangkhai Assembly constituency ge Congress ki ticket takaraklaga August 2020 da BJP da yauksinduna August 18 2020 da MLA oibadage resign tawraga September 10 2022 dage Lengak sigi minister oiba yaurakhiba ex MLA Okram Henry chahi kunthraga manga apokpa laikhidraba o lukhoi Mantri Pukri da leibana mahakna minister oirakhibagi matam sangdokhanbinaba Supreme Court of India da file tawkhiba civil writ petition adu laibak asigi FX court asina dismiss tawkhre MLA Rameswar na MLA kharana drug lalonba sing yokhatle haina phongdokhibagi matangda MHRC na sumoto case ama lokhatkre Haukiba April ki tang marida International Peace and Social Advancement IPSANA sinduna Youths for Future haiba theme gi makhada Kansipur da leiba Paradise Academy da pangthokiba mahiroi singda Solar Study LAM yanthokpagi thoramda Chief guest oina saruk yakhiba Kairao Kendra gi MLA oibada natana State Planning Board Manipur gi Deputy Chairman su oiriba Laurembam Rameswar na thoramdu da chief guest ki warol piraduna MLA Minister amadi police officer singna thamoi sengna thabak tawrabadata drug muthatpa ngamgani haina phongdokhiba adugi matangda Manipur State Human Rights Commission na sumoto case ama ngasi laukhatkre MHRC na laukhaliba sumoto case asi lamdamsida phongba pause Sangai Express Naharol gi thaudang Sanalaipak amadi poknaphamna chingbada MLA Rameswar na phongdokhiba wafam sing adu mayek sengna Phongrakpa adu irai laina lauba yade Mayai kaba drug na Manipur gi health sector da yamna sauna akaiba pirakpa miyoibagi hak manghalakpa amade tungi yumbirel oigadawriba Naharol gi punsi manghalakpa yabana hiram asigi matangda Manipur Human Rights Commission na sumoto case ama under section 12 of the Protection of Human Rights Act 1993 gi case ama lakhotuna drug ki case asida Manipur gi MLA minister amade Police officer sing kana se nei haibadu thidoktuna laukhatpam thokpa thabak laukhatnaba hotnabani haire hiram asigi matangda Human Rights Commission na laukhalaliba sumoto case asigi marik sumna thijinduna drug ki karwarda MLA minister amade police officer kana se nei haibadu khangdoknaba Manipur gi Special Home Secretary amade Director General of Police DGP da khangankhre loinana lakliba mathang me thagi tang manga faubada Thijinba aduda phanglakpa report commission da khangalaknaba su khangankhre haina Manipur Human Rights Commission ge acting chairman Khaidem Manina laukhalakpa sumoto case asigi proceeding order asina haire Laisabi amage option video pornographic website ta thagaluba miyoi ama police na fare Manipur Police ke Cyber Crime Police Station CCPS ta file tawrakiba complaint report amagi matunginna CCPS asina register tawduna lokhatpa case amaga mari leinana miyoi ama faraga tha asigi taraga nithoi phauba numit taruk ne police custody da remand lawkhre
ngasi Imphal gi Uripok Sairap Court Complex ta leiba Chief Judicial Magistrate CJM Imphal West ke court ta police custody remand prayer tawraduna puthorokhiba miyoi adugi maming Kapur Nongthongbam chahi kungani kawe Kurai Chingangbam Mayai Laikai Ledaktagi en Ibonbi Maitegi Masanupani Haire Mahaki Matakta Laisabi Amagi Apokpi Mamana Mars Mari 2021 ke Nungtil Pung Mangaga Minute Kunrom Tarakpada Ayiba complaint report ama file tawrakhibane report adugi matung inna complainant oidibi mama aduna phongdokhibada haujikna Bengaluru da leiduna air hostess oidibi masanupina mahaki option video ama Zemstar kauba Valentina Boss kauba aranba ID ama sizinaduna semlakhiba pornographic website amada upload tawrakle haiduna mama da khangalakibani haire hairiba option video adu website asida upload tawrakpada natana kanagumba singna laisabi adubu pamlabade phone tawrau haiduna laisabi dugi mobile number su yauna upload tawrakhibane madugi matung inna laisabi aduda masing khangdana phone kaya sakhangdaba miyoi singna mobile number singdage tawsilakpana mahaki masanupi asida mental harassment pide haiduna wakalakhibane wakat asigi matung inna cyber crime police station na case FIR number 9/3/2021 register tawduna laukhatkhe case asi information technology act section 66C/66A/67A amasung Indian Penal Code ke section 500 509 354 354A 354D 34 ge makhada laukhatpani haire aduga hairiba laisabi asige option video bu pornographic website asida upload tawruba miyoi asibu phagat pangam khibane loinana case asigi makha taba investigation ki damak mahak pu ngasidagi na tha asigi taraga nithoi phawbage numit tarukni ge police custody remand prayer tawrakpada court na yaba pikhibane panba yabade ngasi fariba miyoi asiga laisabi asiga kumja 2018 da selurabane adubu imung anigi maikaidage yanabadage makoi anigi luhongbagi thauram cancel tawduna lainarakhibani haire masigi matungda Kapuru Nongthongbam hairiba miyoi ase Bengaluru tana amukhak laktuna laisabi asiga laiminakhibadi laikhe adum oinamak mahakna website asida upload tawragliba option video adude makoi ani mari lainaringaida video call tawnakhiba amadage miyoi asina recording tahoraga laisabi asigi ayaba yauduna upload tawrambane masigi mamangda miyoi asina laisabi asida karigumba mahakna phone tawrakpada paikhalaktrabade madugi thoglakpasing mayok nagadabani haiduna kihalakhibasu laikhi haire Delhi gi nupi ama duty loiraga yumda halakpada cab driver amana faraga Jazarda gang rape tawkhre tamthiraba thokdok amada night duty loiraga mayumda halakpada Delhi gi chahi kunga mari ge nupi ama cab driver na faraga gang rape tawkhre thokdok adu Gurugram district ta hokhiba nomaijingda driver adu yauna miyoi mangana sathakibane nupi adu 3 am da IFFCO Chaukta cab driver aduda tonglakibane miyoi ahumna mahakpu faduna Jazarge district ki farm amada purakhe mafam aduda atopa nupa ani amaga punna makoi mangana ayuk phauba namduna phamlankhe matungda Faruk Nagar da langthoklamkhe matungda mahakna phone tawrakpadage police na mahakpu laukhatkhe haujik fawbota kana amata faba punba yaudre laibak thiaurabi nupi aduna haibagi matunginna panka Mazos Biki haiba ming ahumde mahakna tahobage matungina palle FIR ama police na lokatuna rape criminal sing adu phanana ba thabak lokhatkre Kashmir ge minor girl rape case ta police retired army jawan senaramle Jammu and Kashmir Union Territory ge Kulgam district ta thokiba yamna nungaitaba thokdok amada sahi 13 khakta ngairiba nupi macha ama rape tobibada police ama amade retired army jawan amasu senaduna crime ngagliba miyoi singsu crime tawbada yaure report asina haire victim oiraba nupi macha ase medical test tawbada mirolamle haire makoi punna mari senaribadu protection of children from sexual offense POCSO AK section 342 109 amade 376D of IPC panduna case lokhutkre victim adu Kulgam ge Kazigundagine faraba miyoi mari adude
Jahur Ahmad, Mir Ezaz Ahmad Saha, Kifayat Ahama Maliyu amasung Sabruzane